power politics to gari ko numai ne adigi to na ko gi namtha na thamdra legini haibagi wakhan sum sakhi ba taragade miyam gi bir orbe sing sing mogi papet mogi sanaba ko laiti lai phadi bi ona tagani adu hene miyam ge na akoi gi pen to kholo adum la kane ba adu huji india government to ris de ain haiba na te ama kange mam hari jene ba manipur se kam kim re kon mai te ai purup se ge ko gi pura bajet ta na thugai ba adagi ko gi kanu ga daga ga ko lai ba ko ba thugai na ko na ga mai kangku sa hin ba pami adu na manipur lai ba ko gi kari ba manipur lai ba ko gi ning tam la lo wa ta ko ai na ya da ba la ro bune na ko lak soi ba je ning tam tang ya re ba kam nu se ba pang kan kan ba mo pam de mo na ma pang kan da ko ko pa chum ba ge chakhi tar ga di ni tara ne da ko gi ning tam phang gi ni choi choi ra phang gi ni manipur gi dia chum mo gi chang ba tam da adana mo si di divide run cha ra ga ma ga to ga nam da ga tham ga ko si ta utab ni hai da mo na kuki rom da muk to ga ko gi me mar gi chang ko ilegen me am changin ba khunda gi ba 좀 사질라케바 알아 아고게 아디로 카피 인밸런스 뭐 돌리면 본박세 바르가 녹하게니 뭐 비타로 뭐 강강나 감감들이잖아 아두디 지고버들이 마라스타 기층게 다로네 아주 뭐 아주 유피기 층게 다로 봐 아주 다로 봐세 야로 해보고 아주 강강나 봐세 인디아나 봐세 거기 산나버기니 하이버세 뭐야 뭐 오히려 편들어 하이라버네 봐 아주 우리 그때 따인 하이버 맞담다 뭐 사들이 고메리라 저거는 강물로 로이 우레나 강북 오버다가디 노이 또구노 하이보 이나 거기 맞지 거기 말렘 레박 매양 따는 벌라고 따래 아도 다지기 맞담다 거기 인디아게 아소이버 매양지 좀 돈 받다이 뭐도 좀 돈을 뭐 받다지 뭐 빠빼로를 산다리 봐 거기 매양 MLA 진짜 뭐시 하는 와칸 따는 거 따이 뭐 그게 뭐 매양 미미라 하이보 레이리 봐 MLA게 도롭 짜리고 로컬이야 제 베베 로리 뭐네 바르티 참고잖아 비례 방고에다 구독 잡아 매양 보는 뭐 방이 룰루 레이리 봐 아들 뭐 시리고 나가기자 아무 또 그런 거나 도전 저도 놈이 떠래 나가 푸른 힌스 에리아다 놈이 망하니 떠네 해래 미함 다 소리들 커뮤니케이션 그 저쪽 저진 야로 수분 놈을 내빠가니 락담바 방으로 시카리 사기네 가 힘가니 아주 뿌는 막시 걱토가 미함지 공정 정치를 이내 봐 아주 이제 government 뭐 프레스포트 오이래 봐 너는 공정 정치 내고 있는 거 잘 현실이게 되니 너 기아스 방자 작 동의 되니 너 타오 방의 되니 아코이 부출력 되니 하이와 초밥 소화를 내려 봐. 그래서 뿌는 막도 아고 이제 government 가 로제 미카니 벌때 봐. 이는 가면 아마 저기 거기 이스테티오를 작동도 아주 비저럭 보내 봐. 뭐 미카니 보이는 로고야 뒤에 봐 이제. 이스테티 피르만 바게 두고 람비 통기 하. 자나 당근하게 두고 미기 버젯을 락자만 해 봐. 아도 그냥 미카 따라게 고비정 하나 농 따비로는 이비도 나 뒤에 봐. 아주 편들어 거기 만에 불량가 그 자타바 담다 라게네 봐. 아들은 얌 찬하고 이네 밭 가만 혹시 그나 빠이 강지시네요. 그냥 그나 빠이 강지시리네 봐. 그나 빠이 펑가지 막 거기 뭐 불기 집에서 또 하고 시내래. nganggo ego dikilo to modo tang ajuk tu sinere maduki karogi bai odor sinere social media de mo thagli dina social media da koi chimesta thagal power or mane hai koi art de lak pata ga hai na ado tu be mang hai obo adu drago press bilam ba press cabinet or man udo ba chinena ai ino fan kama do ai pai do ai na pai le lu de ai horani hai robo adu ino kama do ga shiga 이제 다들 이봐 베람티 포스티 매번 부터 구섬 들어간다 거기 나르코 테러리스트 말이래 딱하이 또 오바 콜레가도 박을 오바 lagi chen hai wa hang tok tna maning tam chapa ya ra to lo ba ko adu ra gidi akoi na lega ri sasal ri le ba ji room chu ro chapa le ba oi ra kana gi matam no kem chang ni matam na kem chan kan tok dui ne ba ma bu ti ba mai la la to ne ba adu gi thak tu lak pi ba adu tna maning chang ya dre maning thong chang ya dre ma thong chang de thong chang ge ha a kha chapa ya dre ma tak da pai ra ge kana suban chumala le ke ya ro ye bai do miyam saw dong chu chum hengal kan e bai di mari bak nung ba mari miyam gi luching ba mari bak kan mangam ba du oin biwa luching ba yi ma miyam luching pu godam le luching bo yor maning de sa illa sala ba lo re ko gari ho tu gari ho in ba do ku jen gari ne do aru ya ro ye ba luching ba jin ba miyam ching pu sa kadam ne mi ma gi apa ba kan lon ka thok pa ko tam jen ngai oi re ba mari bak ning ba ko khat ba ba ham jen ma da miyam da chiga to adu ne tra ko na le tai ro na hari si bo adu ne tra ne ko ba ta ba ga ti ga mo no ku ta tong ne ri sia suba da ku to ku ngam ga dam ne ba adu ku phiam ja adu ku da la pi ne bang tong di ko ne biu ma yam pun ba adu jik ti lo re adu ai hai sa ba to ni ka nai ma tam to ko mang ta ki no ma ni bu kang kong sai ki no mi kya si ki no ai sai tha ni ga
ꯅꯨꯃꯤꯠ ꯀꯨꯟꯍꯨꯝꯗꯣꯏ ꯑꯣꯏꯔꯝꯕꯗꯧ ꯃꯥꯜꯂꯦ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯁꯣꯟꯗꯧ ꯃꯥꯜꯂꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯝꯁꯦ ꯁꯤꯁꯤꯗ ꯃꯤ ꯀꯌꯥ ꯁꯤꯔꯒꯦꯕ ꯑꯃꯨꯛ ꯃꯤ ꯀꯌꯥ ꯁꯤꯔꯒꯦꯕ ꯇꯣꯂꯣ ꯂꯧꯕꯤꯗ ꯃꯣꯏ ꯃꯉꯥ ꯁꯤꯔꯦ ꯑꯁꯣꯝꯗ ꯀꯁꯣꯝꯗ ꯑꯅꯤ ꯑꯃ ꯁꯤꯔꯦ ꯁꯣꯛꯑꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯃꯁꯦ ꯑꯄꯨꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯁꯤꯕ ꯑꯁꯨꯛꯄꯅ ꯈꯨꯗꯣꯟ ꯁꯨꯝ ꯇꯝ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯅ ꯁꯤ ꯃꯤ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣꯕ ꯊꯋꯥꯏ ꯃꯃꯜ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤꯅꯦ ꯃꯤꯒꯤ ꯄꯣꯛꯄꯗ ꯄꯣꯛꯄꯅꯦ ꯍꯥꯏꯔꯤꯅꯦꯕ ꯕꯔꯃꯥꯃꯛꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯅ ꯄꯣꯛꯀꯦ ꯍꯥꯏꯕ ꯄꯤꯔꯛꯄ ꯉꯝꯗꯦ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯁꯤ ꯑꯩꯈꯣꯏ ꯈꯟꯕꯤꯔꯣꯗꯅ ꯑꯁꯦꯡꯕ ꯂꯩꯉꯥꯛꯂꯣꯏꯗꯨ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝ ꯈꯨꯜꯂꯥꯎꯗꯨ ꯇꯥꯕꯤꯌꯨ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯤ ꯄꯨꯟꯅꯕꯁꯦ ꯃꯣꯏ ꯄꯨꯟ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯦꯝꯆꯥꯟꯗ ꯂꯨꯆꯤꯡꯕ ꯗꯝꯃꯤꯒꯤ ꯂꯩꯉꯥꯛꯁꯦ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯂꯩꯉꯥꯛꯁꯤ ꯑꯃꯨꯛ ꯆꯤꯡꯊꯨꯔꯀꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤ ꯍꯥꯏꯕ ꯈꯟꯕꯁꯨ ꯌꯥꯎꯔꯤꯑꯕ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯄꯨꯟꯗ꯭ꯔꯤꯑꯕ ꯑꯗꯨ ꯈꯪꯉꯦꯕ ꯕꯤꯔꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕꯤꯔꯦꯟ ꯆꯤꯡꯊꯔꯛ ꯑꯣꯏꯅꯕꯁꯨ ꯑꯣꯏꯔꯤ ꯍꯥ ꯑꯗꯨ ꯕꯤꯔꯦꯟꯗꯣ ꯑꯥꯗ ꯀꯧꯔꯒꯥꯟꯗ ꯀꯩꯅꯣ ꯏꯖꯥꯏ ꯇꯧꯍꯜꯂꯤ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯃꯣꯏ ꯃꯔꯛꯁꯤꯗꯅꯦ ꯃꯣꯏ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯑꯃꯒ ꯍꯥꯏꯗꯤ ꯏꯁꯤꯡꯒ ꯊꯥꯎꯒ ꯑꯣꯏꯅꯕ ꯈꯨꯖꯣꯡ ꯈꯔ ꯃꯣꯏ ꯈꯔꯁꯦ ꯃꯣꯏ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯈꯔꯁꯤꯅ ꯀꯃꯥꯏ ꯃꯇꯦꯡ ꯇꯧꯁꯤ ꯀꯔꯤꯅꯣꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯕ ꯅꯠꯇ꯭ꯔꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏꯒꯤ ꯂꯧꯁꯨꯝꯗꯣ ꯑꯩꯈꯣꯏ ꯕꯣꯇꯔ ꯑꯩꯈꯣꯏ ꯇꯨꯝꯃꯤ ꯀꯔꯤꯒꯤꯅꯣꯕ ꯍꯧꯖꯤꯛꯁꯨꯅꯦ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛꯁꯨꯅꯦ ꯍꯧꯖꯤꯛꯁꯨ ꯍꯦꯛ ꯃꯥꯁꯦ ꯈꯦꯝꯆꯥꯟ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯊꯥ ꯑꯅꯤꯗ ꯑꯣꯏꯔꯒꯁꯨ ꯎꯍꯧꯁꯤꯀꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯚꯣꯠꯁꯨ ꯀꯨꯏꯗ꯭ꯔꯦꯀꯣ ꯊꯥ ꯆꯍꯤ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯥ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯅꯨꯃꯤꯠ ꯈꯔꯗ ꯎꯍꯧꯁꯤ ꯍꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯑꯩꯈꯣꯏ ꯇꯔꯦꯠꯁꯦ ꯐꯝꯁꯦ ꯃꯁꯤ ꯑꯣꯏꯍꯧꯕꯗꯤ ꯑꯩꯈꯣꯏꯅ ꯚꯣꯠ ꯃꯌꯥꯅꯤꯀꯣ ꯁꯣꯏꯅ ꯚꯣꯠ ꯀꯥꯗꯣꯔꯤꯅꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯕꯔꯣꯝꯗ ꯆꯠꯊꯗꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯆꯨꯝꯅꯕꯅꯤ ꯃꯁꯤ ꯌꯥꯝ ꯆꯨꯝꯅ ꯇꯧꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯈꯣই ꯐ꯭ꯔꯤꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯀꯣ ꯉꯥꯡꯕ ꯑꯗꯨ ꯌꯥꯗꯦ ꯅꯣꯏꯅꯒꯤ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯉꯥꯡꯉꯛꯄꯅꯤꯀꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯩꯇꯦꯅ ꯀꯅꯥꯗ ꯉꯥꯡꯕꯒꯤ ꯑꯩꯈꯣꯏ ꯄꯦꯟꯗꯕꯒꯤ ꯀꯦꯟꯗ꯭ꯔ ꯑꯃꯒꯤ ꯅꯪꯒꯤ ꯃꯌꯥꯝꯒꯤ ꯅꯣꯏꯗ ꯍꯥꯏꯖꯔ ꯀꯅꯥ ꯍꯥꯏꯗꯣꯏꯅꯣ ꯀꯦꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯗꯣꯏꯅꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯖꯔ ꯀꯅꯥ ꯍꯥꯏꯗꯣꯏꯅꯣ ꯅꯣꯏꯗꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯤꯁꯦ ꯍꯥꯏꯐꯝ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔ ꯀꯅꯥ ꯍꯥꯏꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯁꯥꯡꯅ ꯅꯠꯇꯦꯗꯅ ꯏꯃꯥ ꯏꯄꯥ ꯂꯩꯔꯤꯅ ꯅꯣꯏ ꯂꯩꯔꯤꯅ ꯅꯣꯏꯗ ꯍꯥꯏꯔꯤꯅꯦꯕ ꯂꯣ ꯉꯥꯛꯅ ꯆꯠꯂꯨ ꯑꯗꯨ ꯅꯣꯏꯅ ꯄꯤꯔꯤꯕ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯎ ꯄꯣꯛꯁꯤ ꯋꯥꯇꯧ ꯁꯥꯟꯅꯕ ꯌꯥꯍꯟꯒꯅꯨ ꯅꯥꯔꯩꯕꯥꯛ ꯃꯌꯥꯝ ꯅꯣꯏꯕꯨ ꯊꯥꯒꯠꯂꯛꯄꯅꯤ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯅꯥꯔꯩꯕꯥꯛ ꯃꯌꯥꯝꯕꯨ ꯀꯞꯇꯅ ꯂꯥꯎ ꯃꯤꯌꯥ ꯊꯤꯅ ꯍꯥꯜꯍꯟꯗꯅ ꯃꯔꯩꯕꯥꯛꯇ ꯂꯝꯗꯝ ꯆꯠꯄ ꯉꯝꯗ ꯇꯧꯍꯟꯒꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯏꯍꯧ ꯍꯧꯔꯛꯄꯅꯦꯕ ꯑꯗꯨꯅ ꯏꯍꯧ ꯍꯧꯔꯛꯄ ꯇꯣꯡ ꯇꯣꯡ ꯀꯥꯞꯅꯦ ꯇꯧꯔꯒ ꯒꯥꯔꯤꯒꯤ ꯊꯨꯒꯥꯏꯗꯅ ꯅꯥꯟꯖꯗꯕꯗꯣ ꯑꯗꯨ ꯅꯣꯏꯅ ꯃꯥꯡꯗꯅꯦꯕ ꯑꯦꯛꯁꯟ ꯇꯦꯀꯜ ꯂꯩꯌꯣꯃꯤ ꯑꯦꯛꯁꯟ ꯂꯩꯗꯤ ꯔꯤꯑꯦꯛꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯅ꯭ꯌꯨꯇꯣꯟꯒꯤ ꯊꯥꯔꯣꯗꯣ ꯑꯦꯛꯁꯟ ꯂꯩꯗꯤ ꯔꯤꯑꯦꯛꯁꯟ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯣꯏꯅ ꯑꯗꯨꯝ ꯈꯪꯕꯤꯌꯣꯕ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩ